Pauche the Yumpum Oiva Maruiba Pau Karab de Taujeri. Assam Rifles ki transit came the Bombokai the personal Amasokle. Impal Police Station na Kunba Minutong Manakta Lipa Assam Rifles ki transit came the Ngasin Midang Pung 8 minutes Jankani Torum Tabada. New Amakna Garimasa Tokuna Lak Langchalaba and Grand Ama Pokarak Padagi transit came Adobo Ngakba Santri Amasokle. Fresh na Pangba Pau Amana High Soklaba Assam Rifles ki person Adugi Maming Bimal Right Kowe. Sahi Nipom de Churaba Assam Rifles Battalion ge Rifle Mene. Maki Kucha the bomb was at a pali granite Tangsilam Liba Minutong Dagi Laklaga Awang Pangasake. Hand grenade adu transit came Aduki Manung that Taraga Pokake. Hand grenade ge splinter Pantana Santri Aduki Kucha the Soke. Mark the Sunatana gate adu the soup bomb machet Makana Pan Bagi Mapong Camera Bladam Oke. Panbayapati had played a bomb Tangsinton attack Tobaki Toktok to Melak Padake. Get the Su Santri and the Amazon Tokai but Santri post Amasu Tamdu Naxiliba Mapamne. Nagalamorum the Thabal chongba Sumang kummei Thingjinkhre. Thabal chongba amasung Sumang kummei utpagumba miga nakna samnaba thabak thorom sikma khataba yathang ama thoktriba phawba Manipur Lamchat Mapuroibana adumapo Yaosang Sport Body COVID-19 license ki kanglot ngakna pangthokpai halle. Manipur ki State Disaster Management Authority ki State Executive Committee ki Chairman chu oriba Chief Secretary Dr. Rajesh Kumar na khudyak piduna ngasi thokiba notification aman hairi madude Sumang kummei number Oithngba Miyamgi marakta Yaosang sokna samnaba yabagi Oithngba chawna lei asigumba sokna samnabagi thoromsing asina maram oraga lebak asige state khada telaba matamda COVID-19 ki second wave lakpa yabagi akiba lehele maram aduna disaster management ek section 20 close A na piba mangam sin natuna hukumasi thokpani haire Order si Deputy Commissioner amasung District Superintendent of Police ng Thabal section na pangthokadabani aynasu order aduda ariba de palle. Atopa pau amadana bank sing Numit Nini thong Linggadouri. India government na lebak kasigi public sector bank karabo privatization tong na bagina magloroklipa kontak asigi mayukta United Forum of Bank Union na March tara mga amadi taraga darukta pangthokadaru lebak sin batungna Sanction kadaba kongjang da UFVU Manipur State Committee na su mabung pana sougatkani aire. Hiramasi gamari ilaina na SBI Impal branch da pangthokpa paugi mipam amada UFVU Manipur State Committee ki convener El Maipak mitai na ai lebak asigi bank sing da thabak toriba employees sing amadi officers sing suna pullaba organization mapangi apon ba union asina lebak sin bathungna lenga ki thausil asigi mukta Haukiba February taraga maritagi auraga March taraga taruk phawba khongjang mathang jangchinba hauraklibane Haukiba February mapanda Hyderabad da pangthokiba union ki session banung da lawkiba warep ki matung inna lebak sin bathungda khongjang jangchinarba pilip lawkibani aire Haukiba February taramadagi auduna demonstration wakat mifam yauna khongjang ke sangchinba aurakraba matungda March taraga manga amadi taraga tarukta bank sik lebak sin bathungda khongjang jangchin gadori bani aike Handak the pangthokiba budget session ki space the Union Finance Minister na public sector bank sing asi privatization topaki kofam phongdor kiba atuki mokta khongjang asi sanction ge dawre bane magna hai public sector bank sing privatized to bangjariba asi miyamdane public sector bank sing asi lebak asi sengkot pada chawna achobu thutang loduna lagre public sector bank sing privatization topaki wantok asi miyamgi sanpam adut lanai ki interest lai pami khara de sinabaga manari bane Union Minister na public sector bank asi United Minister the Public Sector Bank ani privatization togani ana lauk thokra basu karam bank sing bo privatize togani habidi chap chana pande adumanak privatize togani arba bank ani adu urban cooperative bank abadi Punjab National Bank barabajai aina thajanari haike makha tarakba atopa pau amadana Chinggi district ban amadi economic blockade mapung phana sougatkani KSO more block Tha asigi taraga mathoi hayeng sagol sendomit phawbagi manungda autonomous district council ADC ki election notification thoktrabade irai numit ki ahing nogyai ki Chinggi district punamakta all tribal students unit Manipur asumda kauriba pungkun mari ki ban amasung makhata na matam katna economic blockade tawbagi khongjang asida kuki students organization KSO more block na bapung phana sagolkan aida lauk thokpaga loinana miyamna so phire pasida ikai khumna bo atpina ba apel tawre KSO more block ki president ngasi thadorakpa jarolna hai All Tribal Students Unit Manipur achumna matam chana ADC election pangthok na ba state ke Governor Jauna Government amadi Hill Area Committee da kyar kana memorandum pisinduna haijakiba laikre
Chinggi district ki oinadi ADC asi amata ngaraba grassroots democratic institution amane adubo tha taruk tarit muk asi ADC leitabaga manare tribal Miyamgi khollao ngasi faoba government tabidri hill area committee na gorep lautuna matam chana election pangthoknaba recommendation tawkiba amaso state government ga asungga jana cherol sei tawnakraba faobudasu government thawa sabidre cherol asina makhatana hai ADC election pangthoknaba ki notification thoktaba asina maram oraga satliba tha asigi mangada Ukrul district headquarter the pangthokpa achungge general assembly na karigumba March taraga mathoi phawbagi manungda election ki notification thoktrabadi March taraga di thoidagi ahing dong yai pung kunmari ki Chinggi district punabak ban tawbaga loinana matam kaktan economic blanket tawna na warep logdana lak thokibane asumna warep logdana lak thokiba khongjeng asida hauzik Chinggi Lamchat tharipat national amasung state project punabaksu Thingjinkhre wafam yaure miyamna su khongjeng asida mapung phaba cooperation pibina da appeal tawbaga loinana KSO more Block na sung mapung pada sougatkani anisu makhatana phangdorakle sanabagi pau amada Juventus mai bakrabasu awe gold portona henduna quarter final jangkhre Dortmund su quarter yaukhre UEFA Champions League football tournament ki garak athengbar sanakhiba pre quarter final ge anisuba league ki match ta Juventus na sandaroi tara oikiba FC Porto bu goal ahum adida maithiba pikhrabasu aggregate mari da mana khipadagi Porto na away goal da fazaduna quarter final jangkhre Germany gi Borussia Dortmund su Sevilla ga sanakhiba ani suba leki match da Spain gi Sevilla ga goal ani da draw chat khrabasu aggregate manga mari da henduna tournament asigi quarter final jawba ngamkhe atopa pau amadana Loinabi Nupigi Makhong Makhut kakpada chenaba Mapuroibana phare Madhya Pradesh ki Bhopal da nupa amana mahaki Loinabi Nupigi Oithngba Makhut amasung Oithngba Makhong kakkhre aina police ki report amada phangdorakle nupi adugi lamchat ta nupa aduna chingrakpadagi mahaki Oithngba Makhut amade Makhong mahaki nupa na machin tumba pochak amana kakhibani aire thawdok adu da chenari nupa adu police na phare makhatana wuhangpong sathanabagi damak police custody da remand lokthakre aire hiramasiga mari lena city superintendent police CSP Anil Tripathi na phangdokhibada Pritam Rajbut sahi kunganipan da Biswakarma Nagar da leba mahaki yumda leba kupon numit ki numidang da halaklaba matung makoi ki masarupaga tuminaduna leramba mahaki Loinabi sangita sahi kuntaruk suraba asida khanghaudana attack adu sathagibane Rajbut na mahaki Nupigi Oithngba khojeng amadi Oithngba khongda athoba thangumba pochak amana attack sathagibane nupi aduna laubagi khonjan tapadagi jumthangna bada leiriba miyoisingda kudakta police ta pau pikhe police na mafam adu da laklaba matung nupa adu phaba ngamki amade nupi adu khudakta government chalaiba Hamidia hospital pokatuna laikhanakre nupi adu indoor da laiba private farm amada thabak tawi hapta amagi manungda ahing amadi mahak mapam da chatuna lege mahaki mawung adu mahaki nupana janingdaba phongdokkhrabasu makhatana adumak chathabadagi nupi adugi lamchat da chingnaba poglakpadagi nupa aduna thawthok adu sathagibani aina police officers sing phongdorakle aroibeda contents asige maroiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiri bupuna mapothaga sari channel asina domda kanarabadi subscribe tawbidri basina subscribe tawbiram loinana like and share to busukawi grum mapu amakhana thagachari